ꯏꯇꯥꯎꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯦꯌꯔ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯗ ꯁꯦꯌꯔ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯃꯌꯥꯝ ꯅꯣꯏ ꯇꯥꯔꯝꯃꯅꯤꯀꯣ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯃꯅꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯆꯪꯕꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯁꯤꯚ ꯏꯟꯀꯝꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯄꯦꯁꯤꯚ ꯏꯟꯀꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯗ꯭ꯔꯁꯨꯀꯣ ꯄꯩꯁꯥꯗ ꯊꯝꯅꯔꯒ ꯄꯩꯁꯥꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯦꯁꯤꯚ ꯏꯟꯀꯝꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯀꯩꯅꯣꯁꯦ ꯃꯈꯜꯁꯦ ꯑꯅꯤ ꯁꯨꯏ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯗꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯇ ꯆꯪꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯁꯥꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯈꯜꯁꯦ ꯑꯅꯤ ꯁꯨꯏ ꯑꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯃꯅ ꯏꯟꯚꯦꯁꯇꯔ ꯍꯥꯏꯕ ꯑꯃꯒ ꯇ꯭ꯔꯦꯗꯔ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯁꯨꯏꯀꯣ ꯇ꯭ꯔꯦꯗꯔ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯝꯄꯅꯤꯒꯤ ꯁꯤꯌꯥꯔꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯁꯤꯁꯨ ꯌꯥꯏ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯗꯨꯝ ꯔꯤꯛꯁ ꯂꯩꯌꯦꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩ ꯑꯗꯩꯗꯤ ꯑꯃꯅ ꯂꯣꯡ ꯇꯥꯔꯝꯒꯤ ꯏꯟꯚꯦꯁꯃꯦꯟ ꯂꯣꯡ ꯇꯥꯔꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯡ ꯇꯥꯔꯝꯒꯤ ꯄꯣꯠꯁꯤ ꯂꯩꯁꯜꯂꯒ ꯁꯤꯌꯥꯔꯁꯤ ꯂꯩꯁꯜꯂꯒ ꯊꯝꯈ꯭ꯔꯒꯀꯣ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯆꯍꯤ 35 ꯀꯨꯟꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 10 ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯁꯜꯂ ꯊꯝꯈꯤꯕ ꯑꯃꯒ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯐꯥꯎꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯔꯦꯟ ꯕꯐꯦꯠ ꯑꯗꯒꯤ ꯔꯥꯀꯦꯁ ꯖꯨꯟꯖꯨꯟꯋꯥꯂꯥ ꯔꯥꯝꯗꯦꯕ ꯑꯒꯔꯋꯥꯜ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯐꯥꯎꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯀꯩꯅꯣ ꯃꯣꯏꯁꯦ ꯇ꯭ꯔꯦꯗꯔ ꯑꯃꯠꯇ ꯅꯠꯇꯦ ꯃꯣꯏꯁꯦ ꯏꯟꯚꯦꯁꯇꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯣꯡ ꯇꯥꯔꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯍꯤ 35 ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗꯔꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯦ ꯂꯣꯡ ꯇꯥꯔꯝ ꯏꯟꯚꯦꯁꯇꯔ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯚꯦꯁꯇꯔꯁꯦ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯟꯚꯦꯁꯇꯔ ꯉꯁꯤꯐꯥꯎꯗ ꯔꯦꯀꯣꯔꯠꯇ ꯀꯩꯅꯣ ꯑꯃꯇ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯦꯗꯔ ꯑꯃꯇ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯥꯗ꯭ꯔꯤ ꯏꯟꯚꯦꯁꯇꯔ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯦꯀꯣ ꯏꯅꯥꯛ ꯈꯨꯟꯕ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯃꯃꯤꯡ ꯂꯩꯔꯕꯁꯤꯡꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤꯁꯤ ꯑꯃ ꯈꯟꯕꯤꯔꯣ ꯏꯟꯚꯦꯁꯇꯔ ꯑꯣꯏꯒꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯗꯔ ꯑꯣꯏꯒꯦ ꯍꯥꯏꯔ ꯇ꯭ꯔꯦꯗꯔ ꯑꯣꯏꯒꯦ ꯈꯜꯂꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯌꯥꯝꯅ ꯇ꯭ꯔꯦꯗꯔꯗꯁꯨ ꯃꯥꯏ ꯂꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯐꯥꯎꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ 1000ꯒꯤ ꯃꯅꯨꯡꯗ ꯑꯃꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯇ꯭ꯔꯦꯗꯔ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯁꯦ ꯃꯇꯝ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒꯗꯣꯏꯅꯤꯀꯣ ꯆꯍꯤ 3 4 5 ꯁꯨꯝ ꯇꯧꯔꯒ ꯑꯗꯩꯗꯤ ꯆꯥꯔꯠ ꯌꯦꯡꯕ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯍꯩꯕ ꯆꯥꯔꯠ ꯌꯦꯡꯕ ꯍꯩꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯝꯄꯅꯤ ꯁꯤꯌꯥꯔ ꯀꯩꯅꯣꯁꯦ ꯐꯣꯂꯣ ꯇꯧꯕ ꯍꯩꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯐꯥꯎꯗ 100% ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯔꯤꯛꯁ ꯀꯩꯅꯣꯗꯤ ꯂꯩꯇꯦꯕ 100% ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯨꯐꯥꯎꯗ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯗꯔ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯚꯦꯁꯇꯔ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯟꯚꯦꯁꯇꯔꯁꯤꯗꯤ ꯍꯥꯏꯁꯤꯅꯤ ꯃꯃꯤꯡ ꯂꯩꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯌꯥꯝ ꯑꯃ ꯏꯟꯚꯦꯁꯇꯔ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯟ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇꯒꯤ ꯄꯩꯁా ꯇꯥꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯒꯤ ꯍꯥꯡꯗꯣꯛꯄ ꯑꯗꯒꯤ ꯏꯁꯇꯣꯛ ꯕ꯭ꯔꯣꯀꯔ ꯍꯥꯡꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯦꯕꯀꯣ ꯃꯣꯏ ꯑꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10-30ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯩꯅꯣ ꯏꯟꯚꯦꯁꯇꯔ ꯑꯣꯏꯔꯕ ꯍꯥꯏꯗꯅ 1980 90 ꯑꯗꯨꯋꯥꯏꯗꯒꯤ ꯇꯧꯔꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯟꯚꯦꯁꯇꯔ ꯍꯥꯏꯁꯦ ꯑꯣꯏꯅꯤꯡꯉꯤ ꯏꯟꯚꯦꯁꯇꯔ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯤꯌꯥꯔꯁꯦ ꯂꯩꯔꯒ ꯑꯐꯕ ꯁꯤꯌꯥꯔꯁꯦ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯅ ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯝꯄꯅꯤ ꯑꯃꯒꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯊꯣꯛꯑꯦ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯅꯧꯕ IPO ꯃꯌꯥꯝꯁꯨ ꯊꯣꯛꯑꯦ IPO ꯍꯥꯏꯕꯗꯤ ꯑꯅꯧꯕ NSE ꯑꯃꯁꯨꯡ BSEꯗ ꯂꯤꯁꯇꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯅꯧꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯨ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯅꯧꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯁꯟꯕ ꯌꯥꯏ
ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯆꯪꯕꯁꯦ ꯑꯈꯪꯕꯅꯗꯤ ꯌꯥꯝ ꯂꯥꯏꯔꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯅꯝꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯪꯂꯤꯁꯇ ꯑꯗꯩꯗꯤ ꯍꯤꯟꯗꯤꯗ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ, ꯃꯗꯨꯁꯤꯡꯗꯨ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯤ ꯇ꯭ꯔꯦꯗꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯚꯦꯁꯇꯔꯁꯦ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯣꯡ ꯇꯥꯔꯝꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯄꯩꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯂꯥꯛ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ, ꯑꯗꯒꯤ ꯏꯁꯥꯒꯤ ꯁꯨꯝ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯦꯡꯗꯅ ꯁꯨꯔꯒꯀꯣ, ꯁꯨꯝ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ, ꯂꯥꯛ ꯐꯥꯗ꯭ꯔꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯏꯟꯚꯦꯁꯇꯔ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯪꯉꯦ ꯈꯜꯂꯁꯤ. 10ꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯁꯦ ꯇꯨꯡꯁꯤꯟꯕ ꯉꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯂꯩꯔꯦ ꯈꯜꯂꯁꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯝꯒꯗꯧꯔꯤꯕ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯅ ꯇꯧꯔꯒ ꯇꯨꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯀꯩꯅꯣ ꯇꯧꯔ ꯇꯣꯉꯥꯟꯅ ꯊꯝꯃꯒ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯑꯗꯨꯝ ꯁꯨꯔꯤꯕ ꯊꯕꯛꯁꯤꯁꯨ ꯑꯗꯨꯝ ꯁꯨꯕ, ꯑꯗꯩꯗꯤ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇꯁꯨ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯔ ꯇꯨꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯚꯦꯁꯇꯔ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ.